Lamdam asigi chingtam nungsinabagi mari utliba mera hau chongbagi thoram ngasi chingmi tammi kayana saruk yadune state ki thakta amadi mafam kayada paksana pangthokre. New Delhi da pangthokpa India International Cooperative Trade Fair gi manung chana Manipur amadi Bangladesh anina cooperative sector da mateng pinanaba memorandum of intent khuyek pinakre. Amasung More Town da toina bom pokhai halakwa thongdoki mayok da kaukiba matam kaktaba ban pungsing khara pomthok luraba matungda ngasi ayuk pung 8 dagi ban makhata na chakhanse. Mayam bukhrum jari adom niyang biri pase Impact News ni ay pinki okram na hauze pungja se fawbagi maruiba pausing miyam da pizari. Lamdam asigi ching amasung tam animakta khunda minariba kanglo furup khudingmaki nungsinaba amasung apunbagi saktam utliba mera hau chongbagi thoram paksana pangthokre. Kumai asigi mapung oiba thoram State Level Organizing Committee on Mera Hau Chongbana Sinduna Puari ga sago nariba kanglada pangthokhi. Thoram aduda athoiba mithunglen oikiba Chief Minister N Birena State asida khunda minariba kanglup furup phudingokna haurakfam phajana thidaba pau faudokna daba aina tawbana chumle haina chatna khibana lamdam asida tangdu laitadaba fibam amada lairambani haina fongdorakli. Chief Minister Birena Thoramadu Damakha Taraduna Lamdam asida khunda minariba kanglu furup khudingmak ngallingai matamdagi hauna amata oina waminaraklaba awaba kaya khangminaraklaba ngaktani kanglu furup khudingmakna haurakfam phajana khangminaraba aina tawbana chumle haibagi wakal thadoknaraba ningthina pau faunaraba amadi mateng pinaraba matam aduda tangdu laitaba lamdam ama oiba ngamgani haiki. Mahakna makhatana lamdam asigi puari oikraba kaunarurabasu kauba yaroidaba thaudok wathoki warising mera hau chongbagi leiriba warising asi school syllabus ta hapnanaba khanari masi school syllabus ta haptuna lamdam asigi tungi haurakliba naharol singda khanghalabadi nungsinasi haina laudrabasu khudimak nungsinarakani haiki. Thoram aduda kanglu furup singi marakta nungsi khudol oina khudol pot pinaduna pot lanaki. Thoram adugi manung channa lamdam asigi leiriba furup singi nat ki oiba jago isai sing utki. Thoram aduda lenga ki luchingba sing state ki tongan ba district sing dagi lakpa ching amadi tam animaki tongan ba furup ki mioi sing CSO amadi mahairai lup ki mihut sing amadi mioi kayana sarukyaki. Aikoi punamaksi atong basing da taramba matam tampaksi na ising na pik thalaga leiba matam haisi puya da yawa pone semjan sajan ba yaroi da iraga leiramba khudam moina leiramba posing du ngasi koina thigala ise ising moina leiramba dagi ising du chingthokra matungda singdagi tampaka leirba maitai heba kangbusi tampaka tagiba madugi nungsirba khudam masil manauni haibagi akoi mera wayung ba no ji khama sumna koi wayung ga dori signal di karino singdagi laihoriba isilinau sing aduna tampaka leiriba khoi sibu uningba khangning kari dori ge na khangning matamda aikoi leiri akoi phajana hingi haibadugi signal pin na bugidam tne sugumba nungsi graba mayam se loina nakan da thairaga thamgraga aina tawbosna summena loina sadagi bane Manipur da leiriba lamse aigi yum pata do ai sarkar da tax thiraga leiribani aduna Manipur da leiriba lam punamakse Manipur sarkar gini Bharat ki leiriba lam punamakse Bharat gini adai da sida aina aigini na munaraga koi khanna base tokse aikoi punna leiminase aikoi punna hingminare punna hominare punna leiminase punna saukhatminase. Thoramasi akomlup kanglaipak na susinduna lining londa chingmi tami manai chingtam puna chatminariba asi ki thakta ipa ipu tinarambadagini haiba thimda taramapalak suba oina mera hauchongbagi thoram pangthokre. Thoram aduga mari leinana akomlup kanglaipak ki president in charge Sanjit Sorai samna hai mera hauchongbagi thoram asi ningsingba thoktraba matamdagi hauna Chanaduna laklaba layoi kraba ahal lamansing aduna thambiramba Manipur gi yamna maru oiba thoram amani state asigi oiriba fiba masida asigumba thoram asi amuk hana ningsingba loinana haurakliba naharol singda kopna ningthina khanganbagi tangai fadaba lei thoram asi ching amadi tam animakta khunda minariba kanglo furup khudingmakki nungsinaba amadi apunbagi saktam oiriba thoram amani haiki. Lamdam asida numitchina lakpada punna khunda minariba yellomi ichilinao khudingmaki mafamda ayaki maikaidagi yaifa paujel pijabaga loinana ing tappa machin manao oibagi amatta oibagi thauna liching amaga loinana aikoi punna
ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯀꯟꯗꯒꯤ ꯁꯔꯧ ꯂꯥꯡꯗ ꯑꯩꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯨꯃꯤ ꯇꯥꯡꯈꯨꯜ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛ ꯂꯤꯗꯔ ꯀꯦ ꯙꯔꯃ ꯁꯤꯡ ꯀꯁꯨꯡꯅ ꯍꯥꯏ ꯊꯧꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯑꯄꯨꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯈꯥꯏꯕꯨꯡ ꯇꯧꯕꯒꯨꯝ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯛꯁꯤꯟꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯅꯕ ꯄꯥꯟꯗꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ CSOꯁꯤꯡꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤ Sanjidas Kosai Lakbadigi, Jingmi Dami Mange, Shenge, Kotle Habagi, Wopum Shilakbadigi, Aquai Jingmi Dami Hana Kaiki, Aquai Hausinga, Madaysinga, Majin Manauni, Tankuna Ahani, Maydena Atombani Hable. Mashida Mabanishi, Amana Jing the Lake Hibanina, Amana Dam the Lake Hiban Mabanishi, Gadamine, Majin Manau Yam no Shinaramba. Aduna Shiba Nabakangwa had a Gramana Kangshike, Hanamajin Naukanarga. Aduji Miratada a May Tankatke, Dambagdagi, Harry. Mayambanadi, Jingmay Taba, Habishi, Kaindorga, Ijinaugi, Nushiba, Inau Nushi, Hingli, Habisu Kangninga. Cooperative sector da Manipur amasung Bangladesh anigi marakta mateng pinanaba Memorandum of Intent MOI da khuyek pinakre New Delhi gi Pragati Maidan da pangthokpa India International Cooperative Trade Fair IICTF 2019 loisanbegi thoram da state asigi cooperation minister Nemcha Kipgen amadi Republic of Bangladesh ki secretary MD Gayas Uddin Ahmad Anina MOI aduda khuyek pinakhibani MOI da khuyek pinakhiba adubu minister Nemchana lamdam asida achauba ahongba ama purakadaba tangkak amani hairaduna MOI asina state asigi cooperative sector sing yumthangnabada leiriba leibak singda sandokpa ngamlagani haina phongdokhi More town da toina bom pokhai halakpagi mayokta matam kaktana kaukhiba ban pungsing khara komthokluraba matungda ngasi ayuk pung 8 dagi ban makhatana chathakre ban asi More town manungda tha asigi hokhiba tang 13 gi numidang bom pokhai khiba thokdok adugi matung kaukhibani ngarang ahing dagi ngasi ayuk pung 8 fauba ban komthokpadagi More da panduna leiramba gari kaya thoknakhi aduga Imphal da leiba More gi miyoi kaya su changnarakhi ayuk pung 8 gi matungda ban makhatana chatharakpadagi Imphal dagi changlakpa gari kaya More college manakta gari khamlaga passenger sing khongna lanakhi ban asina maram oiraga leibak asigi lalol itiki lamda chauna akaiba pikhi Tenopal district police ki SPTS Bikramjit na luchingba kangbu amana Hill Tribal Council More gi luchingba singa loinana ban loisinna nabagi matangda wari sanaki adubu mifam adu maipakhide. We therefore make this sheltered demand to the government for immediate action and immediate investigation over the 3 bomb blasts that occurred in More by constituting team of investigation, preferably by NIA or CBI, in order that the culprits who were involved in the blast may be booked. Anglo Manipur War da iramdamasibu kannanaba thawaina pontha pikhraba charai thangalna leikhidabagi chahi chamaga kunga nipan suba kumon thoram ngasi pangthokre Mayangkhang Eco Park Community Hall da Mayangkhang General Thangal Community Amadi Justice Committee on Anglo Manipur War 1891 Martyrs and Freedom Fighters Kanglei Park Anina khud samnaduna pangthokiba thoram aduda TU ki President YK Kaping Justice Committee on Anglo Manipur War ki Chairman Ais Ibo Tombi Khuman Amadi Mayangkhang ki General YK Regensu Saruk Thaborom aduda saruk yakhi Uripo Khaidem Laikai Maning Lairakta Youth Employed Solution Yes
Charitable Healthcare and Research Center Deputy Chief Minister Y. Joy Kumarna Sangakre. Sangapagi Thoramaduda Yes Kimapu Oiriba Larik Yangbam Anant Kumarna Hai Lamdam Asida Thabak Fangdabagi awaba lairiba si kharada oirabasu kokhanba ngamnabagi pandamda healthcare asi hangdokpani healthcare asina lamdam asida lairiba miyoisingda free ambulance service free medicine delivery amadi home nurse service ki khudong jaba singsu fanghangedauri Youth Employment Solution haibani ana sisina koigi paisa khatagi natabada angang nipu mayang khaim su thabak piba ngamani aduga loinana aigi koigi haksang narak yeklakpa haibasida service amasu piba ngamnaba na sigi pandamda hangdok sabani Manipur ki ahanba private multi speciality dental hospital ama oriba CZ City Dental Hospital na sinduna lemna layeng bagi camp ama ngasi kay sampata laiba hospital asida pangthokre camp adu konjeng Hajari Laikai Youth Development Club ka khusam na duna pangthokibani ayuk pung 8 dagi nungthil gi pung 3 fauba chathakiba camp adu da miyoi kayagi ya layeng ki loinana major dental procedures amadi laboratory investigation na chingba pangthokpada concession kaya pikhi Kashambatsaga Road sida akoina Scissor City Dental Hospital ki team galoina na health dental ke mama pangtokchari mafam asida angang dagi hona ahan bokda koina free da loina yengjari ngasi ki masi konjan Hajari Laikai Youth Development Club ka kusana na pangtokjabani mathang tabada su club asiga kusamna na amuka makhata na pangtokjaba ngamna bo khonajars State asida ahanba oina mipum khudingmakta layeng man laudana hidaki sel khaktamak puthoklaga ana layeng gi thabak taunana bagi pandamda ahanba khongthang oina free medical camp ama khonghampat mantri Laikai da pangthokre Yelhomi Healthcare Private Limited amasung Hope Foundation anina punduna pangthokiba medical camp aduga mari leinana Yelhomi Healthcare Private Limited ki managing director Surjit Ningthaujam na hai Miyam gi khallaga state asida lariba mipum khudingmakta layeng man laudana hidaki sel khaktamak puthoklaga ana layeng gi thabak taunanaba Yelhomi Hospital haina mingthonba hospital ama khongampat mantri Laikai da hangdoklagani phamung yangkhai legataba hospital asi chaliba chahi asigi November amadagi hauduna chalaiba hauragani hospital asi Yelhomi Healthcare Private Limited na thaubu oiduna Hope Foundation ga khusamna duna chalaigani hospital asi chalaiba haudringai ki mangoinena paikhalakpa khongthangi sarukama oina ngasigi free medical camp asi pangthokpani haiki ngasigi free medical camp aduda miyoi chani ga yangkhairom hena layengi thabak chathaki Normally, bill-less hospital hai bill yaudaba hospital. Koi kana gumba anaba mana thama changna layeng hai haraga su layeng bagi man se mana kari lupa tara dang leire haraga di lupa tara do adum piraga yare lupa yangkhai leire yangkhai piraga yare supnagi hidaki man tak piraga adum layeng ba yaba hospital ne aduga koina healthcare industry da ngasi gi matam da koi gi business oina unarakba asi koina yamna laibak thibani haibagi logjaraga example ama oiba haitare koi gi hospitals nataga clinics sing se koi gi temples mandir gumba ama oina mayamna launanaba business ne khanaramba pot ado tokthoga mandir ne launaraknabagi model amane makadana khungangi arapa jaga da khoi ngasi healthcare gi mangal ning thina phangdriba jaga sing isida ano hospital sing hangnabagi planning le Popular Front of India PFI na laibak sin betungna Healthy People Healthy Nation haiba hiramda chathagadaba National Health Campaign state asigi oinasu ngasidagi haudokre campaign adu front asigi Manipur state ki president oriba Maulana Wahidur Rahman na Thoubal district ki manung chanba irong chesaba makhalekai maibam pali makoktagi marathon ama lamtharaga haudokhi campaign adu haudok matungda irong khunauda campaign adu ki mapung oiba thoram pangthoki thoram adu ki manung chana health awareness program oina yoga martial arts na chingba hakchang sajel ki oiba demonstration kaya su utkhi campaign asi state asi ki oina numit 15 ni chathagadauri Thoubal commando amadi taruk suba sam rifles ki apunba team amana ngarang numidang pung 8 makhai taba matamda miyoi ama khutsukulai kaya galone na fare Thoubal District Police की SP Dr. S. Ibom Chagi Mityang Makhada Thoubal Commando Unit की OC Inspector N. Sadanandana Luchingba team amana Lilong Bazar dagi fagalakibani faraba miyoi adudi Lilong Turel ahanbi mayai dagi MD Riyazuddin alias Tomba Chai Kuntranipan apokpa MD Visaruddin ni hairi
Riyazuddinda wahang pahong chathabadagi magazine amamam yauba AK rifles ani magazine ga konana 9mm pistol ama fagat ba ngamkhibani hairi faraba miyoi adugi mathakta case ama register tawduna investigation chathaba haure hairi State asidagi Manipur police na fagal iba lupa koti kayagi drug sing asigi mapusing athuba matamda miyam khangna chairak piyu haina Indigenous Peoples Association of Kangleipak ipak na fongdorakli association asina thadorakpa cherol amada drug ki wafam asida natana chahi asida nong ningthina chudabadagi awaba tarabasu lengak na tumina leithokpa haibasi laibak thibani hairi Matang swais break amalauke break ki matungda LSSP na sinduna pangthokpa marirak suba maitai chanu 2019 gi manung channa medical camp self defense amadi health awareness ngasi pangthokki baki pau amadi Manipur amasung malem gi tonga tongan be ipau sing puduna lakchage impact news pumi engta duna laibiu mayamba mukana taram nokcheri bulletin asigi makhata pau miyam de pizari Lining to Sanamahi Sanapung LSSP na sinduna pangthokpa marirak suba maitai chanu Englising ani supna taramapan gi manung channa medical camp self defense amadi health awareness ngasi Imphal West ki sinjamai mathak chongtham lekaida Dr. S Vaigyabatina resource person oina saruk yaduna pangthokre ngasi gi event tu saruk yakhiba maitai chanu singna maitai ki chatnabi ki matung inna amamamta changdamna ba sigi makha taba event sing Manipur gi tonga tongan ba mafam kayada pangthokhi gani thoram asiga mari leinana Dr. S Vaigyabatina hai masa mau phana leinana ba hotnabagi pandamda ngasi gi thoram asi pangthokpani nupida chatharakliba miot binai asi kharada oirabasu ngakthokpa ngamnabagi self defense asi tangai fadi haiki Association ahum lining thau sanamahi sanapung masida koi Assam Bangladesh amadi Manipur gi koi gi maitai gi culture kan ba kangbu gi health checkup free health camp hidak piba amadi defend yourself haiba technique si tambigani atopa association na caretaker yum da jalaga mi gi mayung gi damakta mateng pangbiriba daibak thirebi naw singi damakta isa singi damakta atopa amasu paikachari aduga koi gi singjamai kendrabu lu na nana thambiriba Great ki chinanaw sing pakhoi gi suyauna koina ngasi se health camp amadi hand washing aduga defense mechanism khra tambigi haibagi asada ekoina mafam asida egi friendship ekoi gi association gi kangbu sing ga punna thaba asi pangthok jabani Jiribam district ta Manipuri Sahitya Parishad Jiribam na sinduna Manipuri Poetry Day pangthokre Poetry Day ki thoramadu Jiribam ki teacher colony da leiba Raja Ram Mohan Roy Library Hall da pangthokhi thoramadu da kabi kunlom na masana ijaba saireng sing Saidanaki thoram adugi khudong chaba lauraga Romeo Moirang themna iba nungsiba amasung ningtam lanmi haina mingthonba saireng marfugani panyauba saireng lairik amadi sinam tonu na iba amangba nong haina mingthonba saireng lairik ani fongki Manipur Sahitya gi damakta kabi Dr. Kamal na lauramba thaudang amadi mahaki punsi warida tongan tongan be resource person kayana thoram aduda wangangki Lianda Folk and Classical Academy amasung All Manipur Art and Culture Students Guardian Association anina khusam naduna ngasi lamboi khongnang khongda leiba Manipur Jagoi Marup ki holda Guru Puja pangthokre Thoramasiga mari leinana Jawaharlal Nehru Manipur Dance Academy gi Pradhan Guru na Rajkumar Navindra Nahai Mahairoi amana Ozabu masak khanglaktrabadi Mahairoi adu kaidonungda maipak pangamloi Punsida maipak ke hairabadi ima ipa amadi takpi tambiriba oja singbui kai khumnagadabani lamdam asida mangsallagliba chanalon chat asi kharada oirabasu kanba ngamnabagi pandamda ngasigi Guru Puja asi pangthokpani haiki Oja kauragadi akhoi thabak tawi yadataba mayam tilokana maiki tanangakpa siguma khoi thajana bibju leba tawsu tawi mase jagoi seitu dori bakoi na tabi mathaba ma taw matamda oja guru singo kon puja tawjaraga oja ji khurumbaga oja gi tuila khoi admaina khoi thabak to khoi pangthok sai oja kaudaba habase horaiba culture da khongdaraiba angang singda koina oja guru habase kawba yade oja guru gi mangal phangdordi akoje mi oiroi oide haibase sigi thajana bi ma lebido adugi da mutta moina Guru Puja si pangthokpa oiramgadra na yedmai dikhalje
थौबाल डिस्ट्रिक्ट की थौबाल म्युनिसिपल काउंसिल वार्ड नंबर 1 नकोनबा मफम सिंगदा लैबा चाही होमफु हेलबा अहल चट्रुकलोम खुदोलपोत तमदुना इकाय खुमनबा उतख्रे थौरम अदु नाउबा ट्रस्ट थौबाल ओक्रम न सिंदुना थौबाल ओक्रम लंपा कम्युनिटी हॉल दा पांगथोखिबनी अहल सिंगदा नतना क्लास 10 12 अमदी बैचलर इन आर्ट्स दा मकोक तारखरबा माहिरोय सिंग अमसुंग पीपल फॉर एनिमल मणिपुर दसु खुदोल तमदुना पुकनिंग थवतखी थौबाल डिस्ट्रिक्ट की खांगबोक्ता लैबा नहासिंग अमदी इंखलकलिबा महाइरोय सिंगबु तिंजंग काइजंगदबा मियोय अममम ओहेनबगी पांदमदा इंटरैक्शन प्रोग्राम अमा पांगथोखरे इंटरैक्शन प्रोग्राम अदु पॉपुलर यूथ क्लब PYC खांगबोक मखालेकाय अमदी विलेज डेवलपमेंट ऑर्गेनाइजेशन BDO खांगबोक अनिना सिंदुना खांगबोक PYC ग्राउंड पांगथोखिबनी प्रोग्राम अदुदा थौबाल की DC ओरिबा N बंदना अमदी SP डॉक्टर S इबोम चासु तरामना ओकपगा लोइनना माहिरोय सिंग इंटरैक्शन तौखी DC बंदना अमदी SP इबोम चाना माहिरोय सिंगदा मखोगी तुंगी पुंसीदा तिंजंग काइजंगदबा मिकोक थोंगबा अममम ओइगे अमदी ममा मपा सिंगना करी थौदांग लौगदगे हाइबगी मतांगदा छुगाइना खनखी थौरम अदु लोइसेलकपदा एसे कॉम्पिटिशन अमसु पांगथोक्तुना मकोक मथंग तारखरबा माहिरोय सिंगदा मना पीदुना पुकनिंग थौगतखी मणिपुर स्टूडेंट्स फेडरेशन MSF की कुन गमाथोय सुबह फाउंडेशन डे क्वा कैथल तिदेम ग्राउंड पांगथोखरे लोइनना लुप असिना चही कुन फाखिबगा चही फाखिबगी चही अमा चुपना चथरकपा चाइना जुबली सेलिब्रेशन सु ngasi लोइसिनख्रे थौरम अदुदा लमदम असिगी तोंगान तोंगानबा CSO सिंगी लुचिंगबा सिंग अमदी माहिरोय की लुचिंगबा कयाना सरुक याखी महिरोय लुबसी 1998 की अखोय ngasi नुमित अचिदा लिंखतखिबदगी हेक लिंखतपगा याम थुना मणिपुर की मियामना अयाबा पीबीबा ऑर्गेनाइजेशन अमा ओइखी महिरोय लुबसिन हेक लिंखलंगैदगी समाज की तोंगान तोंगानबा थौदोकसिंगदा अमदी एजुकेशन की लमदा अखनबा थबक कया अमा तौखरे मदुमंगना ngasi फावबदा मणिपुर की मियामना महिरोय लुबसिदा अखोगी थाजबा अमदी मसिने तौरबा थबकसिंगदा मयामना सपोर्ट तौबा लापगी केनोमा उजै मखा तानसु महिरोय लुबसिना मणिपुर मियाम की इंटरेस्टता अखोगी यामना अपिकपा वाखन खंदना अमदी अखोगी एजुकेशन दा खरे हेना थबक तौरकने हाइबगी अखोई थाजबा थमजै धर्म फॉर यूनिटी पीस एंड हार्मोनी हाइबा हिरमदा नोंमगी ओइबा सिम्पोजियम अमा पांगथोखरे ऑल मणिपुर बुद्धिस्ट एसोसिएशन अंबागी निफुगनिपान सुबह फाउंडेशन देगा मरी लेना चथकिबा ऑल फेथ्स मीट की मनुंग चन्ना सिम्पोजियम अदु इम्फाल ईस्ट की निंगोम थोंग साइरोम लैरक्ता पांगथोखिबनी सिम्पोजियम अदुदा बुद्धिस्ट क्रिश्चियन हिंदू इस्लाम अमसुंग सनामही लाइनिंग की लुचिंगबा सिंगना धर्म फॉर यूनिटी पीस एंड हार्मोनी हाइबा हिरमदा वांगांखी सिम्पोजियम अदुगी मॉडरेटर ना एडिटर्स गिल्ड की एडवाइजर ओरिबा ए मूवी ना ओइखी लांगमैदोंग ड्रामाटिक यूनियन LDU लिंखतखिबगी चई होमफुगा मरी सुबह मपोक कोमन नुमित पांगथोखिबगा लोइनना मणिपुर स्टेट कला अकादमी इम्फाल अमदी लांगमैदोंग ड्रामाटिक यूनियन का पुनः खुसमनदुना निफुगा हुमदोय सुबह खा मणिपुर ड्रामा फेस्टिवल इंग्लिश अंगनिगा सुपना तरा मापनसु LDU हॉल दा हौदोखरे ngasi ki thoram aduda manitko amadi manitron gi chairman amadi hianglam constituency ki MLA Dr. Radesh Shyam Yumnam yauna LDU ki chairman thaunaujam ngauba amadi mafam adu ki miyamna saruk yakhi thoram adu ki manung chana union asigi laikhidraba member singi mitamda laikatuni kaikumnabu utkhi loinana aribam Nandakishwar Sharma Memorial Award amadi Guru Mayum Tombi Sharma Memorial Award khusinakhi लोइनना ngasi हौरीबा ड्रामा फेस्टिवल असिदा थिएटर ग्रुप तरा मरीना सरुक यादुना अथोय एहन तानगनी हाइरी अखोय थिएटर वर्कशॉप कया तौग्रे दिला सना बै कुदिंग तौ थिएटर वर्कशॉप नतबा मसक थोप थिएटर वर्कशॉप तलिसिंग मसमा हुमजा त्रेता पद्मश्री रतन थियाम न पियुतना थामा लांगमैदोंग ड्रामाटिक यूनियन थिएटर वर्कशॉप तौबिरमे मदुना अचौबै थेलमजपी अनौ मखरी ला तौ तंबिरमे प्रजा मरद थिएटर की योगसी लाना लोइना लोइना टेलेंट लेबा आर्टिस्ट सिंग इलाइबदर डायरेक्शन दर कुंबदर सही सकदा talented youngsters in the city makhong sumba makoy thubat bagi pandamam suboy Lamyanba Group of Companies की Chief Managing Director Laimuzam Pratap Singh amadi International Model and Social Activist Daina Mayanglamamda
Indian Legion Award 2019 pidun ikai khumnaba ulakle. Leibak asigi oina tongan behiram kayada mai paktuna saknairaba miyoi singda piba mana asigi damakta Manipur daki oina makhoi ani yawrakhibani ngasi Dwarkada leiba Din Dayal Upadhyay College ki auditorium da pangthok pathoram amada Laimuzam Pratapta Dynamic Entrepreneur and Social Activist of the Year 2019 amadi Daina Mayanglamda na Best Social Activist and International Model of the Year 2019 khusinakhibani. Chandel District Baptized Fellowship CDBF na sinduna CDBF Children Peace Painting Competition ngasi Chandel District ki Penachang Village se laiba Moyon Naga Baptist Association ki conference hall da pangthokre. Children Peace Painting Competition atu da district asi ki punna mahiroi kunga manga na sarukya ki competition asi da makong matang taraklaba mahiroi ahum khangkatuna MBC na sinduna November kunga tareta ki kunga mapan fauba Imphal da pangthokadoriba Peace Convention ki manung channa pangthokadaba Children Peace Painting Competition da Chandel District ki mohut sinduna sarukyagani hairi. Wabagai constituency pu hena chawkhatpa constituency ama oihanana bagi pandam da United Development Committee Wabagai Assembly constituency na tongan ba mafam ni panda uchara lising ahum hena thakre uchara thakiba mafam sing adudi Sekmaijin Hayel Hangul Santhel Uchiwa Khelakong Haibong Makong Irong Chesaba Amadi Irong Khunauni Thauramadu Mari Lenana YDU ki convener social worker MD Riazuddin Aribam na hai Lup asigi pandamda chawkhatpa leitalai raba ason anasingda tengbang piba makhoibu manaba thak amada pukhatnaba hotnaba loinana ingtapa chawkhatpa Manipur ama ohen nabani haiki ngasi u thabagi thoramaduda Manipur lengakna handakta brand ambassador Habkrabi Valentina Ilangbam su sarukyakhi. Manipur ki saknairaba actor Gurumayum Boni Sharmana Cozy Homistic ki store ama ngasi Chingmairong da leiba Olympia Shopping Complex ta hangtokre. Hariba store asida bedroom amadi living room da sisinaba pillow, cushion, bedsheet, mattress cover na chingba tongan ba interior gi potlam kaya fangli. Loinana Khwang naba ngakli naba amadi migraine na chingba tauba singidamakta tongan ba pillow su store da fangli. Store adu hangdokpada Cozy Homistic ki CEO Dheeraj Gupta amadi store asigi mapu Monica Gurumayum su sarukyakhi. Pillows ayambana khoigi medical term related oiba any like khoigi stress gumba dagi even the child memory fagatnaba adu gumba the more emphasis piba khoigi pillows the different types of pillow lay according to the different type of client aduga khoina pillows yonba matamda client dugi kana baze karino high darkar lay ze karino high baze akhoina adugi keno ze taraga feedback se taraga akhoina adu the sales togadaba adu akhoina pillow nje yongadaba nate magi nungaita baze mana kaino pami haiba monje mawongdo aduda khoina aduda sales toba Hauzik sanabagi pau Thobal Hockey Association Thobal District na sinduna Thobal Mela Ground da chathariba first state level open men's 6-a-side hockey tournament ki ngasi Cosmo Wangkhai amasung YCPA Wangkhai ayangpali anigi marakta sanakiba match Cosmo na mai pakre numidang ki matamda sanakiba match atu da Cosmo na YCPA bu panjil mari amada maithiba pikhi Ahanba Pointrex Cup ki mapu thodam network na oikre Pointrex Educational Solution Private Limited na sinduna pangthokpa Manipur ki ahanba IT ga mari leinaba private company amadi institution sing khakta ki oiba 8-a-side football tournament asigi ngasi sana ki final match ta thodam network na Daina Institute pu panjil amasino da maithi ba pikhi IT ga mari leinaba company sing da thabak toriba employee sing bu wakal pukning yangna masama u phana leinana bagi pandamda good health and stress relieving haiba wakhalonda lang
Langthabal Pura Makhongda Leiba Chumthang Sanapung Artificial Turf Grounda Ngarangdaki Chatharakiba Tournament asigi ngasi sanakiba semi-final match da Daina Institute na ABC Institute Pupanjil amasuinoda maithiba piki Loinana ani suba semi-final match da Thaudam Network na Point Rex team Ebu Panjil Mari suinoda maithiba piki final match da Thaudam Network amadi Daina Institute team animak yamna Lamba chana na sana kibaga loinana amana amabu maithiba pinanaba attack kaya taunarabasu ahanba half haurakpada Thaudam Network ki maikaidagi chankiba Panjil adu Daina Institute na handokpa ngamdabadagi Panjil tarada Thaudam Network na tournament asigi mapu oiduna trophy amadi certificate ka loinana selgi mana lupa lising kunga manga fanghan kibani Tournament asigi best player ki manana Daina Institute ki sanaroi Y Renidi nataki aduga best goalkeeper ki manana Point Rex team A gi sanaroi Johnson nataki Aroibada bulletin asigi headlines amuka hana miyam ta thamjari Lamdam asigi chingtam nungsinabagi mari utliba mera hau chongbagi thauram ngasi chingmitami kayana saruk yaduna state ki thakta amadi mafam kayada pak sanna pangthokpe New Delhi da pangthokpa India International Cooperative Trade Fair gi manungchana Manipur amasung Bangladesh anina cooperative sector da mateng pinanaba Memorandum of Intent create binakre Amasung More town da toina bom pokai halakwa thaudoki mayok ta kaukiba matam kaktaba ban pungsing khara pomthok luraba matungda ngasi ayuk pung 8 dagi ban makhatana chathakse